ông có ta riêng tôi suy nghĩ phải yêu thầu với lại còn cô về hay đi lại còn cô về hay đi 시가 락스 빠이살리 니미노 보 khi em gì đến tôi tàu rồi ra rồi tàu rồi chỉ khi em gì có em mà ninh mà mang ở mà khai em lưỡi ta đi nè 바바 사미나로 너 마이 푸드 보러 바바랑 사미나 야라 이마지 마ям 띠나 미나 왜 거기 오케이 따요 à khơi lạc của dễ anh như su đi mày 떠우님이 지금 왜 아니라고도 더위 미네 다져다 붙더라. 라면 그거 자기가 강건데 뭐. 사무장 바붕이 반이야 지금 털레이네. 이행에 좀 바붕게 저기도. 뭐 사이타. 미디 빠로 하지 미디 빠. 미디 빠냐래 마나 타래 그 상게. 마나 타래 그 상게. 왕는 저 반대. 님 자기 상. 낙낙 타래 또 가라바사 타래 엄마랑 바바랑 마무라 나 떼어 지기도 돼 눈만 해봐 바바라 통화 넘거 타도고요 네 많이 모여 가봐 반드시 Hello ma'am, good morning. Handak matang nong nini mamang da Maitai gi luhong bagi matang da atuga makhoi na seliba dress tu Maitai gi fijo loiba aduga daram maduna Maitai Christian niti haib tare Maitai na Christian satpa aduga dress tu na Maitai gi oiba adu ai gi wakhanda di kaisu kai de na khali kai gi noiba kanda da Christian Dharma se Western gi kambuna anamba oina chali pitribi mphum khuding da Christian lai aduga makhoi gi dress code se kamai tawge da blazer coat kumba for men dumba formality oiba for men gi kano sing je set laga ngasagi makhoi na church ka ba lining laison tawba dharma sandok pasida adumba dress code oina tawbanina aduga church kaba sida adugumba fijon setpani na ngasai khoina chu church kaba matamda dagidi lining laison tawbu matamda adugumba fijon oina tawraga di ngasai gi chanabi omoina ugibaduna aigi wakaloni aduna ngasai na khoi gi moi di tai punba coat lipa blazer kano tawbuduna en fajabagi moong amaju oina ubududa aduda oina chatprai na khalle aduna khoina adumba litpase tangai fadabra kaina haibagi moong ni aduna kanagumba mana hairiba dharma da sakraba matungda mana adugi dress sekadabni adu selodabni haibagi kaino thudokpadi leitabra ina khalli laksaningi wofam de dress to natabida kanagumamna aigi mangda natraga ina waba tarba matamda aina aigi dharma du thadoga adom atopa dharma amada sakhiba matamda maroina khoi maitai gi hairase ai jeuji maitai oina leiri ai lining thau
Sanamai apokpa M.L.A noi lali ko noi lali even maite moina akhoi gi dum lai minar pagi koi brahman kangbu gi krishna gi adigi siba ge dum loina tinadna dum laidana ado ai jojik kristan changdore ai jawa batare maite da dum laidana natraga brahman da dum laidana ai gi awa sko ya de ai gi mangda natraga kana gumum haraktana masina phaba tare na aina convert tawren khalla jiba kristan da ada aina kristan da convert tawu matam da ai se jum anoba ma saraga convert tawgodoira natraga aina hana leramba jum du de dum convert tawgodoira aina hana leramba yum du de dum convert tawge haba taraga di aina lalamba aigi pari purina aigi imai pana lalamba dharma lain thoksana mai apokpa laimren si de bising adagi di imai moinu gi keno sing du lokthokkodoira thugai ga dorira adu ita noina adu lokthokani thugai gani yum da thamroi hai taragadi nakhoi ji kamai thoge da kuki de gen sathi ba maitai macha moe nois kuki de gen sathi ba ha kuki di moi kristan salazu ha singu songi kangbu ji kristan ni aduni dani yang ponti moi de maitai macha mayam chuchampu da laigiba more da laigiba cycle da madi kangpopi da laigiba maitai macha kristan charpa kangbu du kuki na noi kristan ni noi khoi amatani dharma chap manai ha haina noi sep torga thamgi deba maite mu uraga noin talakheba adu maite na kristan chalaba kangbu nakhoina hayeng karima thongdo wathom da nakhoina kuki gi yum mai thaba tanthokpa ngangbudraba maite masa amana kristan changar matungda adugi maite masa kristan changba aduna dingam moe kaino moi gi thamoi da wakhalon da I da maitai masa magi oiba adumba kaino tung do minungsi leiba pukchen chawba kaino ma I du yaurga dum leibni adunga moe kuki na kristan orga di adu talakane ha talakane ba yeng deba yeng jeng oiba object hangarang na hantai du ti northeast kristan dharma ji Nagaland ni khwaidigi hen sangi ji Mizoram changi ni ado kuki kristan ya laidu moi punari sidi kristan masen khana da ya de have lei ponti hindu masen khanari muslim masen khanari pitri mafung guding da noin tawri ha luri di kamain tawge have da aina aigi mangda laga sumain tawre pari puri na piramba laning laishon gi kano bok khoi phajana khangdri adugi khangdaba khoina mu atop dharma amada mu chongchilaga atop dharma gi laning laishon gi probab aduda mu pa bai sidi imana thamapan naupuraga ima ipana kan honraga ai je pokpiraga in last imai ba kaubagi thabak tudi tawning de hai tare aduna ne aina haijaning se dress code tudi kaisunate tawbudabu aina dharma amada convert tawbu matam ngasai gi line thoksana mai apokpa laimren se debi imai munu sing do lokthok doira thugai ga doira adu thugai raga di nakhoi je maitai masa mo jarga su kuki de gen sathie tare ka kuki de gen sathie tare noise 저래 거기 라이 문제 내 액션더니 오늘은 와실래 말 mayam kyang ei pausen gi WhatsApp group ki khutang da mayam da sim ta khangan jage thagal pune yes yo si am badna haptro lambi ji am quality lena semi sawi male ado mo yo se 20 mm male ko 22 ra 20 mm la ju khangdre ado mo yam sang hapra khangde adum tinge ko oh so badna sang hape he to finishing aroi ba lo selek puje mayam na ubuda yot hapa mana na guta samai to we se sibo kamai to dinu sibo
national highway da thari sing je ata ate to jaga jing thari sing je yot loi hape ba ko si aina ne satok puni adu moi thamjal mane aina satok puni adu aina mu thamjan bi ai ko hari pham thamjalo ga harade adu ai je dum thamjang ge ba to hani pham lai gre ko hani pham lai gre amu satok ke amu hani pham thamage nam phan sabi thabi re tawri se ado sigi lengoi se si lengoi ra stem to sra karino ai di leibak ko male lai khom leibak lei tu pa leibak ko la thit la te ku male si